question asi syllabus amabu saruk ahum thokna onset pick koda haina khaidokpaga mari lenana MCQ 20 puraga lai okaido kari na habidu hajik yang asi ahanba question da syllabus habisi karino masigi option mari lere kokta syllabus habisi wan thok leipasu yaba wan thok leitabasu yaba anirakta haidokpa konthokpu khangnai samda wahi oirabasu wahi machet ama oirabasu amukta da haidokpa ngamba konthokki sarukpu syllabus kawi laida wahi gi machet kharana saba amukta da haidokpa ngamdaba konthokki sarukpu syllabus kawi mita consonant amamam yawba amukta da haidokpa ngamba konthok amamambu syllabus haina khangnai ahanba question asigi achumba option C sam laire samda wahi oirabasu wahi gi machet ama oirabasu amukta da haidokpa ngamba konthokki sarukpu syllabus kawi ani suba question da manipuri syllabus gi khudam ama piu sita option mari laire kokta ghau samda chaba laida tumba mitta chak ani suba question asigi achumba option achumba paukhom bit habisi laire chak habisi amukta da haidokpa ngami masi syllabus ni mathangi ahum suba question da hajik laire nucleus hairga kari bu khangnabage akaina syllabus namabu ma saruk ahum thongna khaidokpaga mari lenana hajik question je haurabani nucleus hairga kari bu khangnabage masigi option mari laire ahanbada kokta wahi gi machet kharana saba amukta da haidokpa ngamdaba konthokki sarukpu nucleus kawi samda manipuri consonant amamam yawba konthok amamambu nucleus haina khangnai laida syllabus amagi hauna amasung tasengna taba saruksing adubu nucleus haina khangnai habdi syllabus amagi part ama saruk ama ji amna hauna sengna payak sengna tasengna taba saruksing adubu nucleus kawi habani aduga mari suba option mitta syllabus amagi hauna amasung tasengna taba saruk adubu nucleus haina khangnai siga laiga mitka khenari bisi laida saruksing habani aduga mitna saruk habani question number 3 gi achumba option G mit chilere syllabus amagi hauna amasung tasengna taba saruk adubu nucleus haina khangnai mari suba question da syllabus amabu saruk kaya thongna khaidokpa yabage masi option mari lere kokta ani samda ahum laida mari mitta manga mari suba question asigi achumba paukhom samjini samgi ahum thongna khaide syllabus amabu mana part ahum thongna saruk ahum thongna khaide mathangi manga suba question da syllabus amabu khaidoklaga phangba saruksing adudi syllabus amabu kana saruk khara khaide sai ahum thongna khaide haigre ahum do kari no magi maming tholi asigi option mari lere kokta vowel onset pick samda consonant onset pick laida onset pick koda mita onset morpheme koda question number 5 ki achumba option D lai si lere laida lerisi onset pick koda akoina syllabus amabu saruk ahum thongna ahoba mayai aroiba ji tongan maming tholaga khaidoi da masi da leribasani onset pick amasung koda haibsini mathangi taruk suba question da onset habisi karino masi option mari lere kokta nucleus ki mamang da leiba syllabus amagi ahoba sarukpu onset haina khangnai samda nucleus ki matung da leiba syllabus amagi aroiba sarukpu onset haina khangnai ahan bigijena ahoba haibani mathangina aroiba haibani andigi mathangi laida nucleus ki marak ta leiba syllabus amagi sarukpu onset haina khangnai mitta syllabus amagi hauna amsung tasengna taba sarukpu onset haina khangnai question number 6 ki achumba option J kok silere kok sida leri bisi nucleus ki mamang da leiba syllabus amagi ahoba sarukpu onset haina khangnai haidi syllabus amada khwai digi hauna
ꯍꯧꯅ ꯑꯃꯁꯨꯡ ꯇꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯁꯔꯨꯛꯇꯣ ꯃꯗꯨꯗꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯁꯔꯨꯛꯇꯨꯅꯤ ꯍꯥꯏꯕꯅꯤ ꯃꯊꯪꯒꯤ 8 ꯁꯨꯕ ꯀ꯭ꯋꯦꯁꯟꯗ ꯄꯤꯛ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯑꯣꯞꯁꯟ 3 ꯂꯩꯔꯦ ꯀꯣꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯁꯀꯤ ꯃꯃꯥꯡꯗ ꯂꯩꯕ ꯁꯦꯂꯦꯕꯟ ꯑꯃꯒꯤ ꯑꯍꯧꯕ ꯁꯔꯨꯛꯄꯨ ꯄꯤꯛ ꯍꯥꯏꯅ ꯈꯪꯅꯩ ꯁꯝꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯁꯀꯤ ꯃꯇꯨꯡꯗ ꯂꯩꯕ ꯁꯦꯂꯦꯕꯟ ꯑꯃꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯄꯨ ꯄꯤꯛ ꯍꯥꯏꯅ ꯈꯪꯅꯩ ꯂꯥꯏꯗ ꯁꯦꯂꯦꯕꯟ ꯑꯃꯒꯤ ꯍꯧꯅ ꯑꯃꯁꯨꯡ ꯇꯁꯦꯡꯅ ꯇꯥꯕ ꯁꯔꯨꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯁꯄꯨ ꯄꯤꯛ ꯍꯥꯏꯅ ꯈꯪꯅꯩ ꯃꯤꯠꯇ ꯁꯦꯂꯦꯕꯟ ꯑꯃꯒꯤ ꯍꯧꯅ ꯑꯃꯁꯨꯡ ꯇꯁꯦꯡꯅ ꯇꯥꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯁꯀꯤ ꯃꯇꯨꯡꯗ ꯂꯩꯕ ꯁꯔꯨꯛꯄꯨ ꯈꯪꯅꯩ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 7 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯁꯤ ꯂꯥꯏꯁꯤ ꯂꯩꯔꯦ ꯂꯥꯏꯗ ꯂꯩꯔꯤꯕꯁꯤ ꯁꯦꯂꯦꯕꯟ ꯑꯃꯒꯤ ꯍꯧꯅ ꯑꯃꯁꯨꯡ ꯇꯁꯦꯡꯅ ꯇꯥꯕ ꯁꯔꯨꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯁꯄꯨ ꯄꯤꯛ ꯍꯥꯏꯅ ꯈꯪꯅꯩ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 8 ꯇ 9 ꯁꯨꯕꯗ ꯀꯣꯗꯥ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯃꯁꯤ ꯑꯣꯞꯁꯟ 3 ꯂꯩꯔꯦ ꯀꯣꯛꯇ ꯁꯦꯂꯦꯕꯟ ꯑꯃꯒꯤ ꯍꯧꯅ ꯑꯃꯁꯨꯡ ꯇꯁꯦꯡꯅ ꯇꯥꯕ ꯁꯔꯨꯛ ꯅ꯭ꯌꯨꯀ꯭ꯂꯤꯌꯁꯄꯨ ꯀꯣꯗꯥ ꯍꯥꯏꯅ ꯈꯪꯅꯩ ꯁꯝꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯁꯀꯤ ꯃꯃꯥꯡꯗ ꯂꯩꯕ ꯁꯦꯂꯦꯕꯟ ꯑꯃꯒꯤ ꯑꯍꯧꯕ ꯁꯔꯨꯛꯄꯨ ꯀꯣꯗꯥ ꯍꯥꯏꯅ ꯈꯪꯅꯩ ꯂꯥꯏꯗ ꯄꯤꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯁꯦꯂꯦꯕꯟꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯄꯨ ꯀꯣꯗꯥ ꯍꯥꯏꯅ ꯈꯪꯅꯩ ꯃꯤꯠꯇ ꯃꯊꯛꯀꯤ ꯑꯍꯨꯝꯃꯛ ꯂꯥꯜꯂꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 8 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯂꯥꯏꯁꯤꯅꯤ ꯂꯥꯏꯗ ꯂꯩꯔꯤꯕꯁꯤ ꯄꯤꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯄ ꯁꯦꯂꯦꯕꯟꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯄꯨ ꯀꯣꯗꯥ ꯍꯥꯏꯅ ꯈꯪꯅꯩ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 9 ꯗ ꯑꯣꯟꯁꯦꯠꯀꯤ ꯈꯨꯗꯝꯗꯤ ꯁꯤꯗ ꯑꯣꯞꯁꯟ 3 ꯄꯤꯔꯦ ꯑꯍꯥꯟꯕ ꯀꯣꯛꯇ ꯀꯣꯛ ꯍꯥꯏꯕ ꯁꯦꯂꯦꯕꯟ ꯑꯁꯤꯒꯤ ꯀꯣꯛꯂꯣꯟꯁꯨꯝ ꯍꯥꯏꯕ ꯐꯣꯅꯤꯝ ꯑꯁꯤꯅꯤ ꯑꯁꯤꯒꯤ ꯑꯣꯟꯁꯦꯠꯀꯤ ꯈꯨꯗꯝꯗꯤ ꯃꯁꯤꯅꯤ ꯀꯣꯛꯂꯣꯟꯁꯨꯝꯁꯤꯅꯤ ꯍꯥꯏꯕꯅꯤ ꯃꯊꯪꯗ ꯂꯥꯏꯗ ꯈ꯭ꯋꯥꯡ ꯍꯥꯏꯕ ꯁꯦꯂꯦꯕꯜ ꯑꯁꯤꯒꯤ ꯈꯧꯒ ꯈꯧ ꯋꯥꯏ ꯑꯄꯨꯟ ꯃꯌꯦꯛ ꯈ꯭ꯋꯥ ꯍꯥꯏꯕ ꯁꯔꯨꯛ ꯑꯁꯤꯅꯤ ꯂꯥꯏꯗ ꯀꯥꯎ ꯍꯥꯏꯕ ꯁꯦꯂꯦꯕꯜ ꯑꯁꯤꯒꯤ ꯀꯣꯛ ꯑꯇꯞ ꯀꯥ ꯍꯥꯏꯕ ꯁꯔꯨꯛ ꯑꯁꯤꯅꯤ ꯃꯤꯠꯇ ꯄ꯭ꯔꯞ ꯍꯥꯏꯕ ꯁꯦꯂꯦꯕꯜ ꯑꯁꯤꯒꯤ ꯔꯥ ꯍꯥꯏꯕ ꯁꯔꯨꯛ ꯑꯁꯤꯅꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 9 ꯒꯤ ꯑꯆꯨꯝꯕ ꯑꯣꯞꯁꯟꯁꯤ ꯁꯝꯖꯦ ꯂꯩꯔꯦ ꯈ꯭ꯋꯥꯡ ꯍꯥꯏꯕ ꯁꯦꯂꯦꯕꯜ ꯑꯁꯤꯒꯤ ꯈ꯭ꯋꯥ ꯍꯥꯏꯕ ꯁꯔꯨꯛ ꯑꯁꯤꯅꯤ ꯑꯣꯟꯁꯦꯠ ꯍꯥꯏꯕꯁꯤ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 10 ꯗ ꯀ꯭ꯋꯥꯛ ꯍꯥꯏꯕ ꯁꯦꯂꯦꯕꯜ ꯑꯁꯤꯒꯤ ꯄꯤꯛꯇꯤ ꯀꯣꯛ ꯑꯣꯞꯁꯟ 3 ꯂꯩꯔꯦ ꯀꯣꯛꯇ ꯀꯣꯛꯅꯤ ꯁꯝꯗ ꯋꯥꯏꯅꯤ ꯂꯥꯏꯗ ꯑꯇꯞꯅꯤ ꯃꯤꯠꯇ ꯀꯣꯛꯂꯣꯟꯁꯨꯝꯅꯤ ꯑꯣꯞꯁꯟ 3 ꯁꯤꯒꯤ ꯃꯅꯨꯡꯗ ꯑꯆꯨꯝꯕꯁꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 10 ꯒꯤ ꯂꯥꯏꯁꯤꯅꯤ ꯗ ꯄꯤꯛꯁꯤ ꯉꯁꯥꯏꯒꯤ ꯑꯇꯞꯁꯤꯅꯤ ꯍꯥꯏꯗꯤ ꯕꯋꯦꯜ ꯁꯤꯅꯤ ꯕꯋꯦꯜ ꯍꯥꯏꯗꯤ ꯑꯇꯞ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 11 ꯗ ꯀꯥꯎ ꯍꯥꯏꯕ ꯁꯦꯂꯦꯕꯜ ꯑꯁꯤꯒꯤ ꯑꯣꯟꯁꯦꯠꯇꯤ ꯀꯣꯛꯇ ꯀꯣꯛ ꯑꯇꯞ ꯀꯥꯅꯤ ꯁꯝꯗ ꯑꯇꯞꯅꯤ ꯂꯥꯏꯗ ꯀꯣꯛꯂꯣꯟꯁꯨꯝꯅꯤ ꯃꯤꯠꯇ ꯀꯣꯛꯅꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 11 ꯒꯤ ꯑꯆꯨꯝꯕ ꯑꯣꯞꯁꯟꯁꯤ ꯃꯤꯠꯁꯤ ꯂꯩꯔꯦ ꯀꯣꯛ ꯍꯥꯏꯕꯁꯤꯅ ꯁꯦꯂꯦꯕꯜ ꯑꯁꯤꯒꯤ ꯑꯣꯟꯁꯦꯠꯅꯤ ꯀꯥꯎ ꯍꯥꯏꯕ ꯁꯦꯂꯦꯕꯜ ꯑꯁꯤꯒꯤ ꯑꯣꯟꯁꯦꯠꯅꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 12 ꯗ ꯃꯤꯡ ꯍꯥꯏꯕ ꯁꯦꯂꯦꯕꯜ ꯑꯁꯤꯒꯤ ꯀꯣꯗꯥꯗꯤ ꯃꯤꯡ ꯍꯥꯏꯕ ꯁꯦꯂꯦꯕꯜ ꯑꯁꯤꯗ ꯌꯥꯎꯕ ꯀꯣꯗꯥ ꯑꯁꯤ ꯀꯔꯝꯕꯅꯣ ꯍꯥꯏꯕꯅꯤ ꯀꯣꯛꯇ ꯉꯧꯂꯣꯟꯁꯨꯝꯅꯤ ꯁꯝꯗ ꯏꯅꯞꯅꯤ ꯂꯥꯏꯗ ꯃꯤꯠꯅꯤ ꯑꯗꯒꯤ ꯃꯤꯠꯇ ꯃꯤꯅꯤ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 23 ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯀꯣꯛꯁꯤꯅꯤ ꯀꯣꯛ ꯃꯤꯡ ꯍꯥꯏꯕ ꯋꯥꯍꯩꯗ ꯌꯥꯎꯕ ꯉꯁꯥꯏꯒꯤ ꯉꯧ ꯂꯣꯟꯁꯨꯝꯁꯤ ꯃꯁꯤ ꯀꯣꯗꯥꯅꯤ ꯑꯗꯨꯅ ꯀꯣꯛꯀꯤ ꯉꯧ ꯂꯣꯟꯁꯨꯝꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 16 ꯗ ꯃꯈꯥꯒꯤ ꯋꯥꯐꯝꯁꯤ ꯀꯔꯝꯕꯅ ꯆꯨꯝꯕꯒꯦ ꯍꯥꯏꯗꯤ ꯑꯆꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯈꯜꯂꯨ ꯍꯥꯏꯕꯅꯤ ꯑꯣꯞꯁꯟ 3 ꯂꯩꯔꯦ ꯀꯣꯛꯇ ꯁꯦꯂꯦꯕꯟ ꯑꯃꯗ ꯑꯣꯟꯁꯦꯠ 2 ꯌꯥꯎꯏ ꯁꯝꯗ ꯁꯦꯂꯦꯕꯟ ꯑꯃꯗ ꯀꯣꯗꯥ ꯌꯥꯎꯗꯕ ꯌꯥꯗꯦ ꯂꯥꯏꯗ ꯄꯤꯛ ꯍꯥꯏꯕꯁꯦ ꯁꯦꯂꯦꯕꯟ ꯑꯃꯗ ꯌꯥꯎꯔꯤꯕ ꯚꯥꯋꯦꯜ ꯑꯗꯨꯕꯨꯅꯤ ꯑꯗꯒꯤ ꯃꯤꯠꯇ ꯄꯤꯛ ꯍꯥꯏꯕꯁꯤ ꯁꯦꯂꯦꯕꯟ ꯑꯃꯗ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 16 ꯒꯤ ꯑꯆꯨꯝꯕ ꯑꯣꯞꯁꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯂꯥꯏꯅꯤ ꯂꯥꯏꯗ ꯂꯩꯔꯤꯕꯁꯤ ꯄꯤꯛ ꯍꯥꯏꯕꯁꯤ ꯁꯦꯂꯦꯕꯟ ꯑꯃꯗ ꯌꯥꯎꯔꯤꯕ ꯚꯥꯋꯦꯜ ꯑꯗꯨꯕꯨꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯆꯨꯝꯃꯦ ꯃꯊꯪ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 13 ꯃꯈꯥꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯆꯨꯝꯕ ꯑꯃ ꯈꯜꯂꯨ ꯑꯁꯤꯗꯒꯤ ꯃꯈꯥꯗ ꯑꯣꯞꯁꯟ 3 ꯂꯩꯕꯁꯤꯗꯒꯤ ꯑꯆꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃ ꯈꯜꯂꯨ ꯍꯥꯏꯕꯅꯤ ꯑꯍꯥꯟꯕ ꯑꯣꯞꯁꯟ ꯀꯣꯛꯇ ꯁꯦꯂꯦꯕꯟ ꯑꯃꯗ ꯄꯤꯛ ꯌꯥꯎꯗꯕ ꯌꯥꯗꯦ ꯁꯝꯗ ꯁꯦꯂꯦꯕꯟ ꯑꯃꯗ ꯀꯣꯗꯥ ꯌꯥꯎꯗꯕ ꯌꯥꯗꯦ ꯂꯥꯏꯗ ꯁꯦꯂꯦꯕꯟ ꯑꯃꯗ ꯑꯣꯟꯁꯦꯠ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯤꯠꯇ ꯁꯦꯂꯦꯕꯟ ꯑꯃꯗ ꯑꯣꯟꯁꯦꯠ ꯑꯃꯁꯨꯡ ꯄꯤꯛ ꯌꯥꯎꯗꯕ ꯌꯥꯗꯦ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 13 ꯒꯤ ꯑꯆꯨꯝꯕ ꯑꯣꯞꯁꯟ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯀꯣꯛꯅꯤ ꯀꯣꯛꯇ ꯍꯥꯏꯔꯤꯕꯁꯤ ꯁꯦꯂꯦꯕꯟ ꯑꯃꯗ ꯄꯤꯛ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ
ꯃꯊꯪ question number 15ꯗ onset peak ꯑꯃꯁꯨꯡ coda ꯌꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ syllableꯁꯤꯡꯒꯤ ꯃꯁꯛ ꯃꯑꯣꯡ ꯀꯌꯥ ꯊꯣꯛꯅ ꯐꯪꯏ ꯉꯁꯥꯏꯒꯤ syllable ꯑꯃꯁꯤ ꯑꯩꯈꯣꯏꯅ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ onset peak ꯑꯃꯁꯨꯡ coda ꯍꯥꯏꯅ ꯈꯥꯏꯗꯣꯛꯑꯦ ꯃꯁꯤꯁꯤ onset peak ꯑꯃꯁꯨꯡ coda ꯁꯦ ꯌꯥꯎꯕꯒꯤ ꯃꯇꯨꯡ ꯏꯟꯅ syllableꯁꯤꯡꯒꯤ ꯃꯁꯛ ꯃꯑꯣꯡꯁꯦ ꯀꯌꯥ ꯊꯣꯛꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄꯒꯦ ꯍꯥꯏꯕꯁꯤꯅꯤ ꯍꯪꯉꯤꯁꯤ option 3ꯗ ꯃꯔꯤ ꯂꯩꯕꯁꯤꯗ ꯑꯍꯥꯟꯕ ꯀꯣꯛꯇ 2 ꯁꯝꯗ 3 ꯂꯥꯏꯗ 4 ꯃꯤꯠꯇ 5 question number 15ꯒꯤ ꯑꯆꯨꯝꯕ optionꯗꯤ 4ꯅꯤ ꯁꯤꯒꯨꯝꯕ syllableꯁꯤ onset peak coda ꯌꯥꯎꯗꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ 4 ꯊꯣꯛꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑꯦ ꯃꯊꯪꯒꯤ 13 ꯁꯨꯕ questionꯗ ꯃꯈꯥꯒꯤ ꯋꯥꯐꯝꯁꯤ ꯀꯔꯝꯕꯅ ꯆꯨꯝꯕꯒꯦ ꯁꯤꯁꯨ ꯑꯆꯨꯝꯕ statement ꯈꯜꯂꯣ ꯍꯥꯏꯕꯅꯤ option 4 ꯂꯩꯔꯦ ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠ ꯀꯣꯛꯇ syllable ꯑꯃꯗ consonant ꯌꯥꯎꯗꯕ ꯌꯥꯗꯦ ꯁꯝꯗ syllable ꯑꯃꯗ coda ꯌꯥꯎꯗꯕ ꯌꯥꯗꯦ ꯂꯥꯏꯗ syllable ꯑꯃꯗ onset ꯑꯃꯁꯨꯡ coda ꯌꯥꯎꯔꯕꯁꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ ꯃꯤꯠꯇ peak ꯍꯥꯏꯕꯁꯦ syllable ꯑꯃꯗ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ question number 13ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯂꯥꯏꯁꯤꯅꯤ ꯂꯥꯏꯗ ꯂꯩꯔꯤꯕꯁꯤ syllable ꯑꯃꯗ onset ꯑꯃꯁꯨꯡ coda ꯌꯥꯎꯔꯕꯁꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ syllable ꯑꯃꯗ coda ꯑꯃꯁꯨꯡ onset ꯑꯃꯁꯨꯡ coda ꯁꯦ ꯌꯥꯎꯔꯕꯁꯨ ꯌꯥꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯌꯥꯏ ꯑꯗꯨ ꯉꯁꯥꯏꯒꯤ peakꯇꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯆꯨꯝꯕ option ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯂꯥꯏꯁꯤ ꯂꯩꯔꯦ ꯃꯊꯪ question number 18 onset ꯑꯃꯒ peak ꯑꯃꯒꯅ ꯁꯥꯕ syllableꯗꯤ onset ꯑꯃꯒ peak ꯑꯃꯒꯅ ꯁꯥꯕ syllableꯗꯤ ꯀꯣꯛꯇ option 4 ꯀꯣꯛ ꯁꯝ ꯂꯥꯏ ꯃꯤꯠꯁꯤꯗ ꯀꯣꯛꯇ ꯆꯥ ꯍꯥꯏꯕꯁꯤꯅꯤ ꯁꯝꯗ ꯏꯜ ꯍꯥꯏꯕꯁꯤꯅꯤ ꯂꯥꯏꯗ ꯂꯝ ꯍꯥꯏꯕꯁꯤꯅꯤ ꯃꯤꯠꯇ ꯎꯏ ꯍꯥꯏꯕꯁꯤꯅꯤ question number 18ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯀꯣꯛꯁꯤ ꯂꯩꯔꯦ ꯀꯣꯛꯁꯤ ꯂꯩꯖꯦ ꯆꯥ ꯍꯥꯏꯕꯁꯤ syllable ꯑꯃꯅꯤ syllable ꯑꯁꯤꯗ onset ꯆꯤꯜꯁꯤꯅ onset ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯇꯞꯁꯤꯅ peak ꯑꯣꯏꯔꯦ ꯑꯗꯨꯅ onset ꯑꯃꯒ peak ꯑꯃꯒꯅ ꯁꯥꯕ syllable ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯀꯣꯛꯁꯤꯅ ꯆꯨꯝꯃꯦ ꯃꯊꯪ question number 19 ꯁꯨꯕꯗ onset ꯑꯃꯒ peak ꯑꯃꯒ coda ꯑꯃꯒꯅ ꯁꯥꯕ syllableꯗꯤ ꯍꯥꯏꯗꯤ syllable ꯑꯃꯗ onset peak ꯑꯃꯁꯨꯡ coda ꯑꯍꯨꯝꯃꯛꯁꯤ ꯌꯥꯎꯕ ꯍꯥꯏꯕꯅꯤ ꯀꯣꯛ ꯑꯍꯥꯟꯕ option ꯀꯣꯛꯇ ꯆꯥ ꯍꯥꯏꯕꯁꯤꯅꯤ ꯁꯝꯗ ꯏꯜ ꯍꯥꯏꯕꯁꯤꯅꯤ ꯂꯥꯏꯗ ꯂꯝ ꯍꯥꯏꯕꯁꯤꯅꯤ ꯑꯗꯒꯤ ꯃꯤꯠꯇ ꯎꯏ ꯍꯥꯏꯕꯁꯤꯅꯤ question number 19ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯂꯥꯏ ꯁꯤ ꯂꯩꯔꯦ ꯂꯝ ꯍꯥꯏꯕꯁꯤꯅꯤ ꯂꯝ ꯍꯥꯏꯕꯁꯤꯗ ꯌꯥꯎꯔꯤꯁꯤ ꯂꯥꯏ ꯍꯥꯏꯕꯁꯤ onsetꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯑꯇꯞ ꯑꯇꯤꯌꯥꯒꯤ sound ꯑꯃ ꯌꯥꯎꯔꯤ ꯍꯥꯏꯗꯤ vowel ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯀꯣꯟꯕꯗ ꯃꯤꯠꯂꯣꯟꯁꯨꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯗꯤ consonant ꯑꯃꯒ vowel ꯑꯃꯒ consonant ꯑꯃꯒꯅ ꯁꯥꯕ syllableꯅꯤ ꯑꯗꯨꯅ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯇꯤꯌꯥꯒꯤ sound ꯑꯇꯤꯌꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯁꯤ peakꯅꯤ ꯑꯗꯨꯅ onset ꯑꯃꯒ peak ꯑꯃꯒ codaꯒꯅ ꯁꯥꯕ syllable ꯍꯥꯏꯕꯗꯨ ꯃꯁꯤꯅ ꯑꯣꯏꯔꯦ 18ꯒꯤ ꯂꯥꯏꯁꯤꯅ ꯆꯨꯝꯃꯦ ꯑꯗꯨꯒ ꯃꯊꯪ 18 ꯁꯨꯕ questionꯗ peak ꯑꯃꯅ ꯁꯥꯕ syllableꯗꯤ ꯍꯥꯏꯗꯤ syllable ꯑꯃꯗ peak ꯑꯃꯈꯛꯇꯪ ꯌꯥꯎꯕ onsetꯁꯨ ꯌꯥꯎꯗꯕ codaꯁꯨ ꯌꯥꯎꯗꯕ ꯍꯥꯏꯕꯅꯤ ꯁꯤꯗ option 4 ꯂꯩꯔꯦ ꯀꯣꯛꯇ ꯂꯩ ꯍꯥꯏꯕꯁꯤꯅꯤ ꯁꯝꯗ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ ꯂꯥꯏꯗ ꯈꯣꯡ ꯍꯥꯏꯕꯁꯤꯅꯤ ꯃꯤꯠꯇ ꯐ꯭ꯔꯪ ꯍꯥꯏꯕꯁꯤꯅꯤ question number 19ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯁꯝꯁꯤ ꯑꯣꯏꯔꯦ ꯁꯝꯗꯨꯅ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯗꯤꯞꯊꯣꯡ ꯑꯃꯅꯤ ꯑꯩꯈꯣꯏꯅ vowelꯒꯤ ꯃꯈꯜꯁꯤꯡꯒꯤ ꯃꯔꯛꯇ vowelꯗ monophthong diphthong ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯒꯤ ꯃꯅꯨꯡꯗ diphthongꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤ vowel ꯑꯃꯅ ꯁꯥꯕꯅꯤ ꯑꯗꯨꯅ ꯃꯁꯤ question number 19ꯒꯤ ꯁꯝ ꯑꯣꯏ ꯍꯥꯏꯕꯁꯤꯅ ꯆꯨꯝꯃꯦ ꯃꯊꯪ ꯑꯔꯣꯏꯕ question 20 ꯁꯨꯕꯗ peak ꯑꯃꯒ coda ꯑꯃꯒꯅ ꯁꯥꯕ syllableꯗꯤ peak ꯑꯃꯒ coda ꯑꯃꯒꯅ ꯁꯥꯕ syllableꯗꯤ option 4 ꯀꯣꯛꯇ ꯆꯥ ꯍꯥꯏꯕꯁꯤꯅꯤ ꯁꯝꯗ ꯁꯪ ꯍꯥꯏꯕꯁꯤꯅꯤ ꯂꯥꯏꯗ ꯀꯥꯎ ꯍꯥꯏꯕꯁꯤꯅꯤ ꯑꯗꯩ ꯃꯤꯠꯇ ꯑꯪ ꯍꯥꯏꯕꯁꯤꯅꯤ question number 20ꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯃꯤꯠ ꯑꯪ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ peak ꯑꯃꯒ coda ꯑꯃꯒꯅ ꯁꯥꯕ ꯑꯇꯤꯌꯥꯁꯤ peak ꯂꯩꯔꯦ vowelꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ coda ꯑꯣꯏꯔꯦ
bawal amaga question number sabani atuna question number 20 gi metsina asumba paukumoire. Thank you for watching. Please like, share and subscribe.